ओजा हानबा मक्तदा अखोइगी डायमंडगी इहान हानबा अखोइगी सुमांग फेस्टिवल अमखा अखोइनि सिनजरिसे अखोइनबुदि अखोइगी अदैदा इबु यामा सुमांग लेला संगलेंदा चही मदा अनिरक निंगथमगिमा अदुगा अखोइगी स्टेट कला एकादेगिमा अनिसिमा अखोइनि सिनदना लेरे अदुगा डायमंडगी ओइनि इहान हाना अखोइना डायमंड रेडियो ना मखक तौजबसिना ngसाइगी अखोइगी रूरल एरिया सिंग द मरोइना सिदगिना अखोइगी चोरचानपुर बावा सिदगिना फयेंग बावगी जगह सिगी मरकता लोइ लेबा तिदिम रोड अदगी अखोइगी मयाई लंबीगी पुनमक्सि कवर तोरगा लोइजिंग लोया हाइतारे सोना नोंपो केथेन मांबी अदुगा अयामा इम्फाल की मफम खरदा ngaire अखोइजे कवर तौदोसे इम्फाल की जो मफम खरदी तौजरकांदा सिगुम इहान हानबा कम्युनिटी रेडियो डायमंड रेडियो ना अखोइना मखक तौजब रेडियो सिगी चही मा मपुंग फारे मसिगी थंगदा अखोइना मसिदैदा अखोइगी सुमांग लीला फेस्टिवल से इम्फाल दा तौरिबसे अखोइगी लोइजिंग लोया सिदसु पुथरकांदा लीरबा प्लेटफॉर्म अमखक मियाम दा खंगहनजननबा अदु अखोइ मफम सिदा लीला फला मयाम संतोकचरी लीला की आर्टिस्ट मयाम उनजरी अदा मथक मथक ओजा होय करी अखोइना सु उननबे ताजासु लौजगदौरी अदु सिगुम मरकसिदा इहान हाना सिगुम सुमांग लीला फेस्टिवल अमखक डायमंड ना पांगथोकपुज ओजागी पुकनिंगदा करी फाउबिबगे मसिगी मतंगदा याम सुमे फेस्टिवल इसी अखोइगी ता सोर मयोन दा खता फेस्टिवल पांगथोकपा लोइजिंग लोया दा योक्सनदबा हाइबसि याम फत्तबा थुंगदन नमदबा पोलमने होयदा अखोइ दिंगदम दादा अखोइगी इंगा कादा पुक खता सुब सुब या पोते फयुक्तो फयुक्तो पिएदन को खोंग को सुपो मतम म लाकनी अदुना तंगदु लैताबा अद लोइजिंग लोया सनब तुंगना फेस्टिवल की महाव अदि मेडियम की पाव की महाव पुनमक्सि योहन मंगा मकान चौखट लेपा अम ओइगदौने अदुना सुमांग लागी सु याम नुंगाइजरी सी फेस्टिवल अमा लोइजिंग लोया द सिंगदना कोई सुमांग लागी फेस्टिवल सी सोरदा नप्तना लेबगी महुत्ता याम पाक सन संतोरक्तना लोइजिंग लोया सिनब तुंगना थवान डिस्ट्रिक्ट वे जो रेडियो न कोलिबा जगह पुनमक्से सैदा सुमांग लागी फेस्टिवल अमा लाकदोरे ताव मतमदा ngsidagi howdore taw matmda sumang lag nungsijaba yamoina sumang lagi punsi se khrena sangtor kadaba manba nungai bagi ihowama thamoida phawe hoi yang waise masima duga akoigi diamond radio tabiriba singda tabiriba khonjel sida soiden khangbiram lagani loinana youtube ki khuthangda yengbiriba singna maithong ubada soidena khanglagani amuktang saktak jage अखोइगी ओजा उनजरिबा ओजा सौरापोंगी हेमंत ओजा मिंग पंजरे अखोइगी मणिपुर स्टेट सुमांग लीला काउंसिल की लाइफ टाइम सेक्रेटरी अमसु ओरिबा दुगा कोइनादगी हारिबा काउंसिल असिगी कोइचेन चेंद्र मसिगी अवा अना मदिगी तोंगानबा आर्टिस्ट सिंगी अदुगा मसिगी चौखन नबगी मसिदे अचौबा ओजागी पुंसिगी क्रेडिट अमा हाइतारे मदुगी सु कथोकपिदना सु लेबिरबनि ओजा ngasi इहान हाना पांगथोक जगदौरिबा सुमांग लीला फेस्टिवल असिगी अहानबद उत्पिगदौरिबा ngasi अहिंगी क्लास ओजा मसिगी नुंगी ओइबा वारी हैपेटंगा तंकक मचित मचित होरेनबदि येंगबदा मयामना खंगगनि अदु हुजिक रेडियो को थांग ताबिरिबे सिंगसिना नुंगाइननबा अदु मसि खितंग हाबिबे याब्रोदा लीला दुगी असंग वारी नत्रगा सु होय तेतकना मनुंगी अहिंगी लिकला हाइजाम अर्थ लेबा अखोइगी नुमितसेना थोलक्ते मतमददि को नुमितसेना थोलक्ते मतमददि लिकला सि नुंदांग दा फजन अदुम ताबा ngamiदना अदुना नुमिसिना थागे थोलको मतमददि ngasai nga फना लूरे फजरे न तोरम मतम लिकला सि मथंद ताक्सेगिबा दुमाइना कोई सोसाइटी सिदा ngasai अरान बबु ओरसु असुम बबु ओरसु एता अहिंगी इंग मतम तोरमी पोसे एना अखोइगी सब साना जस्टिफिकेशन पीबा ngamba कइमा मंगाल अमा लाक्तारगदि मद तुंगिबा दुमाइना को लिकला सिगी अखोइगी नोंगालकपदा लिकला सुम ताखिबा दुमाइना ताखिबा पुंसी अमगी वारी लीबनिदा नुंगाइजरे अदुगा अखोइगी ताबिरिबे सिंग येंबिरिबे सिंग मसिना सो अखोइगी हुजिकी सना लेपाक ना चोम आर्टिस्ट एसोसिएशन गी ngasi यानाना मियाम द उटकदुरबा लीला से हुजि अखोइगी मिनिट खरगी मतुंग उलगनी लीला से अदुगा लोजिंग लोया दा अराप मफम द अमदि तोंगा तोंगा मफम द लेबिरिबे सिंग नसु लीला से येंबिनिंगबदि सोइदना बार्तन तवियु सना लेपाक ना चोम आर्टिस्ट एसोसिएशन गी ऑफिस द चटपियु लीला से गी महाव खंगनबगी दमक अदुगा ngasi yengba hena nungai na basu ojana marik chumba wafum khara tambikhre aduga sigumba khoina festival ama pangthorku matam ji haitare oja tonga tongan ba khoi mayam si lakna na bagi karigumba mayam si puning chingchal mafam si lakna bagi oja gi oiba wahi khara lila si yengba lakna ba khoi gi ngasi mak iban yeng hodra ko ngasi gi khonjen ji tabir ga le mahuri ba numit mari ni sidamu lakna na bagi oja gi oiba wakhal khara wahi khara amtang thambiu mayam da नुक्सी जरबै पाइ पॉलिसी चल हलमन मयाम पुनमक रेडियो ओसिना तावा फंगबिबा मयाम पुनमकता सुमाय तोकदना सुमांग लागी याइफा पाउजेल अमा लेरे मदुदी कैनोदा अखोगी लोजिंग लोया सिनबा थुंगना नान मकै सोहर द पंदुन लेरम फेस्टिवल सुमांग लाई ngasi लोजिंग लोया गी लमजी यौरे अदुना लोया लमद लेबिरिबा कुंगंग खुया द लेबिरिबा अखोई नहा मकै दी अखोगी सरुक थुंगदियन लेरमबा फेस्टिवल अदो ngasi मियामना ngasi डायमंड रेडियो खुथांगदा फेस्टिवल पांथोकतना यौजरे अदुना
ꯔꯦꯗꯤꯑꯣꯁꯤ ꯇꯥꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯐꯦꯁꯇꯤꯚꯦꯜ ꯑꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯒꯗꯣꯏꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯗꯥꯏꯔꯦꯛ ꯅꯍꯥꯃꯈꯩ ꯎꯕꯗꯤ ꯁꯣꯁꯇꯤꯒꯤ ꯂꯤꯂꯥꯅꯤ ꯑꯗꯒꯤ ꯐꯤꯔꯣꯏꯒꯤ ꯂꯤꯂꯥꯅꯤ ꯁꯣꯔꯥꯠꯀꯤ ꯂꯤꯂꯥꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯣꯠ ꯀꯥꯕꯒꯤ ꯀꯥꯗꯕꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯌꯥꯝꯅ ꯅꯤꯡꯇꯝꯕ ꯑꯗꯒꯤ ꯆꯞ ꯆꯥꯕ ꯔꯤꯆꯨꯋꯦꯜꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯍꯥꯎ ꯈꯨꯗꯤꯡꯃꯛ ꯐꯪꯒꯗꯕ ꯐꯦꯁꯇꯤꯚꯦꯜꯗ ꯎꯕ ꯑꯗꯨꯃꯛ ꯏꯝꯐꯥꯜꯗ ꯎꯕ ꯑꯗꯨꯃꯛ ꯁꯣꯍꯔꯗ ꯎꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯎꯒꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯜ ꯂꯥꯡꯗꯅ ꯈꯣꯡꯖꯣꯝꯗ ꯄꯥꯡꯊꯣꯛꯀꯗꯣꯔꯦ ꯃꯁꯦ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯝꯕꯜ ꯑꯄꯤꯜ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯆꯅ ꯕꯥꯔꯇꯣꯟ ꯀꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯗ ꯅꯝꯍꯧꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯐꯩꯖꯣꯝ ꯁꯦꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯦ ꯁꯨꯃꯥꯡꯗꯗꯤ ꯇꯧꯗꯕ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯁꯤꯗ ꯐꯖꯅ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯃꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯃꯁꯤ ꯑꯃꯇꯪꯒꯤ ꯀꯩꯅꯣꯝꯇꯪ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯥꯗ ꯏꯝꯐꯥꯜꯗ ꯇꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯃꯛ ꯁꯦꯠ ꯇꯧꯒꯗꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯗꯕꯅꯤ ꯒ꯭ꯋꯥꯁ ꯊꯣꯛꯀꯗꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯊꯣꯛꯀꯗꯕꯅꯤ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯦꯟꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯎꯠꯅꯅꯕ ꯑꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯤꯂꯥ ꯌꯦꯡꯉꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯥꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯨ ꯇꯧꯏꯅꯦꯅ ꯍꯥꯏꯒꯗꯕ ꯉꯁꯤꯗ ꯌꯦꯡꯕ ꯀꯥꯡꯕꯨꯅ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯎꯔꯝꯗꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯁꯛ ꯃꯇꯨꯗꯣ ꯎꯔꯦ ꯍꯥꯏꯕꯁꯤ ꯌꯨꯠꯁꯤꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯄꯥꯎꯗꯝ ꯑꯃ ꯄꯤꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝꯅꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯎꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯒ ꯍꯟꯗꯛꯀꯤ ꯉꯁꯤꯒꯤꯁꯤꯒ ꯎꯕꯁꯤ ꯈꯦꯠꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯀ꯭ꯋꯥꯁ ꯇꯧꯒꯗꯧꯔꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯗ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯒꯗꯧꯔꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅꯒ ꯁꯨꯝ ꯍꯥꯏꯅꯕ ꯋꯥꯐꯝꯗ ꯑꯣꯖꯥꯅ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣই ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯁ꯭ꯇꯦꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤꯁꯨ ꯂꯥꯏꯐ ꯇꯥꯏꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯃꯌꯥꯝꯅ ꯁꯤꯙꯔꯛꯑꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯀꯅꯥꯅ ꯁꯤꯔꯦ ꯍꯥꯏꯅꯣ ꯃꯁꯤ ꯁꯤꯗꯦ ꯃꯁꯤ ꯄꯥꯝꯅ ꯌꯦꯡꯅꯔꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯙꯔꯛꯑꯒꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯗꯤ ꯁꯤꯙꯔꯛꯇ꯭ꯔꯤꯒ ꯍꯥꯏꯕꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩꯕꯤꯔꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯆꯥꯎꯔꯥꯛꯄ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯤ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯒꯤ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯀꯣꯟꯅꯔꯒꯗꯧꯕ ꯃꯤꯑꯣꯏꯕꯁꯤꯅ ꯃꯥꯡꯈ꯭ꯔꯒꯗꯤ ꯃꯥꯡꯈ꯭ꯔꯦꯀꯣ ꯃꯤꯑꯣꯏꯕꯁꯤꯅ ꯂꯩꯔꯤꯉꯩꯗꯤ ꯑꯗꯨꯝ ꯂꯩꯔꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯕꯁꯨ ꯃꯥꯟꯅꯤ ꯍꯤꯡꯕꯁꯨ ꯃꯥꯟꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗ ꯀꯨꯏꯅ ꯆꯠꯀꯗꯧꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃꯒꯤ ꯃꯆꯠꯅꯤ ꯍꯤꯡꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯤ ꯁꯤꯒꯗꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯤ ꯀꯣ ꯑꯗꯨ ꯃꯁꯤ ꯄꯥꯛ ꯁꯤꯒꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯈꯤꯇꯪ ꯁꯣꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯀꯟꯅꯅꯕꯒꯤ ꯃꯤ ꯀꯌꯥ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯩꯅ ꯁꯤꯔꯣꯏꯅ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯕꯨ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯒꯤ ꯇꯁꯦꯡꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯨ ꯇꯣꯡꯗ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯪꯈꯤꯕ ꯍꯥꯏꯗꯨ ꯌꯧꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯍꯦꯛꯇ ꯑꯦꯇꯦꯁ ꯇꯧꯕ ꯌꯥꯕ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯂꯤꯂꯥ ꯑꯃꯇꯪ ꯀꯧꯔꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯥꯟ ꯈꯣꯞꯆꯟꯕ ꯅꯨꯡꯉꯥꯏꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯄ ꯑꯗ ꯍꯔꯥꯎꯔꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯍꯔꯥꯎꯕꯒꯤ ꯄꯟꯗꯣ ꯂꯣꯝꯕꯁꯦ ꯀꯗꯥꯏꯗ ꯂꯣꯏꯒꯦꯕꯨ ꯂꯤꯂꯥ ꯑꯃ ꯇꯧꯔꯒ ꯌꯦꯡꯍꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯣꯠ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯥꯕꯗꯨ ꯈꯛꯇꯗ ꯑꯣꯏꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏꯕꯁꯤ ꯀꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯦꯕꯨ ꯂꯤꯂꯥ ꯇꯧꯈ꯭ꯔꯦ ꯁꯤꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕꯗꯨ ꯀꯥꯏꯅꯕꯗꯨꯐꯥꯎꯗꯀꯣ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯑꯃ ꯇꯧꯔꯒ ꯏꯆꯥꯅ ꯄꯥꯝꯖꯔꯕ ꯂꯤꯂꯥ ꯑꯃ ꯇꯧꯔꯒ ꯍꯥꯏꯔꯒ ꯄꯦꯟꯊꯣꯛꯄ ꯉꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯨ ꯇꯣꯡꯗ ꯄꯛꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯤꯉꯩꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯃꯥꯡꯉꯔꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏ ꯈꯟꯖꯔꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤ ꯁꯥꯐꯣꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯃꯛ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯄꯨꯜꯍꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃꯅꯦ ꯈꯜꯂꯀꯥꯟꯗ ꯇꯧꯕꯤꯔꯤꯕꯁꯦ ꯇꯁꯦꯡꯕꯗꯤ ꯑꯆꯨꯝꯕꯃꯛꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯁꯨ ꯑꯁꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯂꯩꯕꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯨꯠꯂꯣꯏꯅ ꯍꯥꯏꯔꯛꯏꯁꯤꯅ ꯑꯇꯩꯒꯤ ꯋꯥꯐꯝꯗꯨ ꯄꯨꯟꯁꯟꯕ ꯅꯠꯇꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯀꯧꯔꯀꯥꯟꯗ ꯍꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯒꯤ ꯁꯦꯔꯤꯌꯦꯜ ꯑꯃ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯒꯤ ꯂꯤꯂꯥ ꯇꯧꯔꯒ ꯍꯤꯡꯉꯛꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯗꯤꯌꯝ ꯈꯨꯗꯤꯡꯃꯛ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯑꯥꯔꯠ ꯐꯣꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣই ꯑꯥꯔꯠ ꯃꯤꯗꯤꯌꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯠ ꯃꯤꯗꯤꯌꯝꯅ ꯆꯂꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯔꯦꯗꯤꯑꯣꯁꯤꯃꯛ ꯑꯥꯔꯠ ꯃꯤꯗꯤꯌꯝ ꯑꯃꯅꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯇꯩ ꯅꯠꯇꯅ ꯃꯁꯤꯗ ꯋꯥꯃꯛꯇ ꯉꯥꯡꯉꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇ꯭ꯌꯨꯟ ꯂꯩꯖꯩ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯏꯁꯩꯗ ꯅꯣꯡꯃꯥꯏꯗ ꯄꯨꯝꯅꯃꯛꯁꯤ ꯆꯟꯕ ꯌꯥꯕ ꯄꯣꯠꯂꯝꯅꯤ ꯑꯗꯒꯤ ꯄꯥꯎꯁꯨ ꯆꯟꯕ ꯌꯥꯕ ꯄꯣꯠꯂꯝꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯖꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯄꯥꯛ ꯃꯟꯊꯔꯣꯏ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩꯗꯁꯨ ꯇꯧꯀꯣ ISTV ꯍꯥꯏꯔꯣꯀꯣ ISTVꯒꯤ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯁꯨꯃꯥꯡ ꯂꯥꯛꯑꯗꯤ ꯂꯩꯇꯦ ꯑꯗꯒꯤ ꯔꯦꯗꯤꯑꯣꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯈꯤꯕꯁꯤ ꯀꯩꯅꯣꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯃꯝ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯔꯦꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯁꯦ ꯑꯗꯨꯗꯅꯦꯕ ꯑꯗꯩ ꯏꯁꯩ ꯃꯈꯟ ꯃꯈꯟ ꯁꯛꯂꯛꯄꯗꯨꯗ ꯑꯣꯏꯈ꯭ꯔꯤꯕꯅꯦꯕ ꯑꯗꯩ ꯄꯥꯎ ꯅꯨꯡꯇꯤꯒꯤ ꯄꯤꯔꯛꯄꯗꯨ ꯑꯣꯏꯈ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯚꯤ ꯍꯤꯡꯉꯛꯅꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯍꯤꯡꯉꯛꯅꯅꯕ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯉꯥꯛꯇ ꯁꯨꯝ ꯊꯥꯔꯒ ꯂꯩ ꯌꯥꯗꯕꯅꯤꯅ ꯄꯥꯎꯗꯨꯒꯤ ꯃꯔꯛꯇ ꯁꯨꯝ ꯕꯦꯛꯀꯝ ꯍꯥꯏꯇꯥꯔꯦ ꯕꯦꯛꯀꯝ ꯑꯗꯨ ꯁꯨꯃꯥꯡ ꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯛ ꯃꯨꯠꯂꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯈꯜꯂꯤꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯃꯃꯝ ꯊꯥꯖꯔꯤꯅꯤ ꯅꯨꯡꯗꯥꯡꯁꯤ ꯑꯣꯖꯥ ꯃꯁꯤꯅ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯏꯆꯦ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯕꯁꯨ ꯍꯜꯂꯛꯑꯒ ꯗꯥꯏꯃꯟꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯃ ꯇꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯏ ꯄꯥꯎꯁꯤꯃꯨꯛ ꯇꯥꯍꯟꯕ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯁꯤꯒꯨꯝꯕ ꯂꯤꯔꯕ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯌꯥꯎꯏ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯅ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯂꯤꯂꯥ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯥꯔꯤꯗ ꯑꯩꯈꯣꯏꯁꯨ ꯆꯠꯆꯕ ꯕꯥꯔꯤ ꯌꯥꯎꯏ ꯑꯗꯨꯒ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯎꯏ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯒꯤ ꯂꯤꯂꯥ ꯇꯧꯕ ꯌꯥꯎꯏ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯇꯧꯕ ꯌꯥꯎꯏ ꯃꯁꯤꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯔꯤꯕ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜꯒꯤ ꯏꯁꯨ ꯑꯣꯏꯔꯕ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯒ ꯁꯥꯟꯅꯔꯤ ꯃꯌꯥꯝꯗ ꯎꯍꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯣꯖꯥ ꯍꯣꯏꯅ ꯑꯔꯤꯕ ꯃꯄꯥꯟ ꯂꯝꯒꯤ ꯊꯣꯛꯈꯤꯕ ꯅꯤꯡꯇꯝꯈꯤꯕꯒꯤ ꯀꯔꯤ ꯂꯤꯂꯥ ꯃꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯣꯖꯥ ꯍꯣꯏꯅ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯃꯗ ꯂꯥꯡꯖꯔꯕꯗ ꯄꯨꯡ ꯑꯅꯤꯈꯛ ꯂꯥꯡꯖꯕꯁꯦ ꯑꯆꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯒ ꯕꯦꯁ ꯄꯨꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯦꯡꯅꯅꯕꯒꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯁꯤꯒꯨꯝꯕ ꯍꯦꯛ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯊꯦꯡꯅꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯔꯨ ꯑꯣꯏꯅ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯁꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯖꯔꯕꯗ ꯁꯣꯔ ꯍꯣꯜꯂꯤꯁꯤ ꯉꯥꯛꯇ ꯂꯦꯞꯄꯣ ꯍꯥꯏꯕꯁꯦ ꯁꯣꯔ ꯍꯦꯜꯂꯤꯁꯤ ꯉꯥꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤꯅ ꯁꯣꯔ ꯍꯣꯟꯖꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁꯨꯝꯗꯒꯤ ꯑꯣꯏꯅꯥꯝꯕꯒꯤꯅ ꯍꯥꯏꯔꯝꯕ ꯑꯃꯈꯛ ꯂꯩ ꯑꯩ ꯏꯆꯥꯏ ꯃꯔꯥꯏꯕꯛ ꯑꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯝꯃꯤ ꯌꯥꯝ ꯇꯦꯟꯕ ꯑꯩ ꯊꯃꯣꯏꯁꯦ ꯊꯨꯛ ꯂꯥꯎꯋꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤ ꯆꯠꯂꯒ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯄꯨꯡ ꯌꯩꯔꯨꯔꯒ ꯍꯌꯦꯡꯗꯤ ꯑꯉꯥꯡꯒꯤ ꯃꯤꯡ ꯆꯠꯀꯅꯦꯅ ꯍꯣꯠꯅꯖꯕ ꯃꯥꯏꯗꯤ ꯏꯟꯀꯝ ꯍꯥꯏꯁꯦ ꯅꯨꯡ ꯊꯨꯒꯥꯏꯔꯨꯕ ꯅꯠꯇ꯭ꯔꯦ ꯑꯃ ꯅꯠꯇ꯭ꯔꯦꯀꯣ ꯑꯥꯔꯇꯤꯁꯀꯤꯗꯨꯗꯣ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯁꯥꯟꯅꯖꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯄꯨ ꯂꯦꯞꯄꯨ ꯍꯥꯏꯕꯁꯦ ꯊꯕꯛ ꯂꯦꯞꯄꯨꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄꯨ ꯍꯥꯏꯕꯒ ꯃꯥꯟꯅꯩꯌꯦꯕꯀோ ꯃꯤꯑꯣꯏꯕꯁꯤ ꯋꯥꯛ ꯏज ꯋꯥꯔꯁꯤꯞ ꯍꯥꯏꯔꯤꯅꯦꯕ ꯂꯥꯏꯐ ꯏज ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯉꯥꯛꯇ ꯂꯦꯞꯈꯣ ꯅꯪꯒꯤ ꯁꯣꯔ ꯍꯣꯟꯕꯗꯣ ꯉꯥꯛꯇ ꯂꯦꯞꯈꯣ ꯅꯪ ꯆꯥꯛ ꯆꯥꯕ ꯉꯥꯛꯇ ꯂꯦꯞꯈꯣ ꯀꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩ ꯍꯝꯕꯜ ꯑꯄꯤꯜꯅꯤ ꯑꯁꯤ ꯂꯤꯂꯥ ꯐꯂꯥ ꯑꯩꯈꯣꯏ ꯂꯩꯖꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯎꯕꯤꯕꯁꯨ ꯑꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥꯅꯦ ꯍꯥꯏꯕꯅꯤꯀꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯈꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗꯣ ꯄꯥꯎ ꯐꯪꯗꯕꯒ ꯆꯞ ꯃꯥꯟꯅꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯤꯛꯁꯜꯂꯦ ꯍꯥꯏꯔꯤꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯪꯕꯒꯤ ꯅꯠꯇ꯭ꯔꯥ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯥꯏ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯌꯧꯕ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯕ ꯑꯗ ꯑꯁꯝꯕ ꯑꯦꯂꯣꯄꯦꯟꯗ ꯁꯠ ꯂꯥꯎꯅ ꯆꯠꯂꯀꯥꯟꯗ ꯍꯦꯛꯇ ꯑꯃ ꯌꯧꯕ ꯉꯝꯕ ꯑꯗꯩ ꯄꯥꯎꯗꯣ ꯇꯧꯕ ꯃꯐꯝꯗ ꯐꯠ ꯂꯥꯎ ꯇꯥꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯁꯤꯒ ꯋꯥꯍꯟꯊꯣꯛꯁꯦ ꯑꯁꯤ ꯊꯤꯡꯗꯣꯛ ꯊꯤꯡꯖꯤꯟꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯂꯩꯔꯛꯀꯗꯧꯕ ꯃꯥꯟꯗꯕ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯆꯥꯎꯈꯠꯄꯗ ꯌꯥꯎꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯊꯤꯡꯕꯁꯦ ꯇꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯂꯩꯁꯤ ꯁꯤꯅꯤ ꯍꯥꯏꯅꯤꯡꯁꯤ ꯁꯨꯃꯥꯡ ꯑꯃꯗ ꯂꯥꯡꯖꯔꯕꯗꯁꯨ ꯄꯨꯡ 1.5 ꯈꯛꯇꯅꯤ ꯂꯥꯡꯖꯔꯤꯁꯤ ꯍꯦꯛꯇ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠ ꯇꯥꯕ ꯑꯣꯔꯥꯎꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯡꯗꯅ ꯃꯤ ꯇꯨꯝꯍꯟꯗꯗꯅ ꯇꯧꯕ ꯑꯃꯒꯨꯝꯕ ꯃꯦꯗꯤꯌꯝ ꯑꯃ ꯅꯠꯆꯗꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯑꯣꯏꯅ ꯄꯨꯕꯤꯈꯤꯕꯁꯦ ꯌꯥꯝ ꯂꯥꯜꯂꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯑꯗꯨꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯩ ꯃꯆꯥ ꯃꯁꯨ ꯄꯨꯕ ꯌꯥꯎꯔꯤ ꯃꯔꯨꯞ ꯊꯥꯡꯕ ꯌꯥꯎꯔꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂ ꯇꯧꯕ ꯌꯥꯎꯔꯤ ꯑꯉꯛꯄ ꯐꯪꯅ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥꯀꯣ ꯃꯁꯤ ꯃꯇꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯅꯥ ꯂꯩꯄꯥꯛ ꯅꯥꯆꯣꯝ ꯑꯥꯔꯇꯤꯁꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯅ ꯑꯗꯨꯒ ꯂꯤꯂꯥꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯁꯅꯥ ꯂꯩꯄꯥꯛ ꯅꯥꯆꯣꯝ ꯑꯥꯔꯇꯤꯁꯀꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯪꯖꯅꯤꯡꯕ ꯑꯝꯇꯪ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯁꯤꯗꯗꯤ ꯀꯔꯝꯕ ꯂꯤꯂꯥ ꯄꯨꯊꯣꯛꯄꯤꯒꯗꯧꯔꯤ ꯑꯣꯖꯥ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯥꯟ ꯅꯤꯡꯊꯧ ꯀꯨꯝꯍꯩ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯄꯥꯃꯦꯜꯗꯨꯒꯤ ꯎꯈꯥꯗ ꯑꯩꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃ ꯄꯨꯊꯣꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯔꯥꯏꯇꯔꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯦꯁ ꯃꯩꯇꯩꯅ ꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯦꯁ ꯃꯩꯇꯩꯅ ꯏꯕ ꯂꯤꯂꯥ ꯑꯃ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁ꯭ꯇꯗꯤ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯆꯨ ꯑꯣꯜꯂꯕꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯑꯃ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯤ ꯐꯖꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯇꯥꯟꯖꯥ ꯉꯁꯤ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯗꯣ ꯃꯁꯤꯗ ꯑꯣꯖꯥ ꯇꯥꯡ ꯀꯌꯥ ꯇꯥꯕꯤꯕꯅꯣ ꯑꯣꯖꯥ ꯁꯤ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯇꯥꯡ ꯀꯩꯅꯣ 35ꯒꯨꯝꯕ ꯃꯅꯨꯡꯗ ꯇꯥꯕ ꯌꯥꯏ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯁꯤ ꯐꯤꯛꯁ ꯇꯧꯗꯦꯕ 19ꯗ ꯍꯧꯕ ꯌꯥꯏ 19ꯗ ꯍꯧꯕ ꯌꯥꯏ ꯑꯅꯤꯁꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯗꯦ 1 ꯗꯦ 2 ꯑꯅ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯂꯣꯇꯔꯤꯗꯤ ꯑꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛꯁꯤꯗ ꯃꯇꯝ ꯈꯛꯇꯪ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯦꯟꯇꯥꯇꯤꯞ ꯑꯣꯏꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯇꯥꯡ 12ꯗꯒꯤꯅ 35 ꯃꯅꯨꯡꯗ ꯁꯣꯏꯗꯕꯤ ꯇꯥꯅꯦ ꯈꯜꯂꯦ ꯑꯩꯈꯣꯏ ꯂꯤꯂꯥ ꯃꯃꯤꯡꯗꯣ ꯃꯆꯨ ꯑꯣꯜꯂꯕꯤ ꯊꯝꯕꯥꯜ ꯑꯦꯁ ꯃꯩꯇꯩꯅ ꯏꯕ ꯑꯩ ꯏꯁꯥꯃꯛꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯂꯤꯂꯥꯁꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗ ꯑꯊꯣꯏ ꯑꯍꯦꯟꯅꯤ ꯇꯥꯟꯅꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯣꯜ ꯃꯌꯥꯝꯁꯦ ꯀ꯭ꯔꯤꯛ ꯏꯟꯅꯗꯅ ꯃꯥꯅ ꯃꯁꯤꯗ ꯃꯔꯥꯏꯕꯛꯁꯦ ꯂꯦꯞꯅꯗꯣꯏꯅꯤ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯗ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯤ ꯃꯐꯝꯁꯤꯗꯁꯨ ꯂꯥꯛꯄꯤꯗꯅ ꯂꯤꯂꯥꯁꯤꯁꯨ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯉꯁꯤ ꯁꯥꯟꯅꯕꯤꯔꯤꯕ ꯑꯩꯈꯣꯏ ꯌꯦꯡꯗꯕꯁꯤꯡꯅ ꯃꯇꯨꯡꯗ ꯋꯥꯏꯕꯤꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯄꯥꯛ ꯅꯥꯁꯣꯝ ꯑꯥꯔꯇꯤꯁꯇ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯗꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁꯤꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯖꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯁꯤꯒꯤꯗꯃꯛ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ